Naga ban gi mayok counter indefinite ban tau kadori. Foothill Naga Coordination Committee FNCC na July 19 ni kokiba matam kaktaba ban Kuki singa sarok sin tawda khudong sa daba mayok na halibisi pungkun ga mari gi manung da ko na na tharang lakhatrabadi Kuki singa namna kundaba mafam punamakta counter indefinite ban kauraga ni haina Kuki masa anina kangpokpi DC da ai bisirol pisinduna wokakre hari Lalboy kip gena masum hauniyo dongel kobo Kuki ani na kuyek biduna kangpokpi district ki DC da pisin ki ba sirol du hai kangpokpi ama sampo district ki Miyoi district ani ki marakta toina sarok sin tawduna laki adubo July 19 gi FNCC na kokiba matam kaktaba ban na maram moiraga miyam gi sarok sin da sauna khudong sa da ba mayo na hale Hiramasi ki matang da lainga ki mari da pa authority singna akhana ba miyeng sangbiduna miyam gi khudong sa ba sing ko honana ba khudong sa da ba sing ko honana ba tharang lokhat piu pungkun ga mari gi manungda akhana ba tharang lokhatuna mauk sa gi matogum district ani gi marakta miyam bu athing ba leitana sadok sin taw ihandrabadi Manipur gi Kuki sina namna kundari ba mafam punamakta counter indefinite ban tawna ba sem sare hari marak sida Kuki sina kunda ba mafam singda FNCC down haina lauduna rally sakre Kuki manga gi asi baksang phangmangam khidre Nune district ki Nungba police station ki khamai kai rom da kilometer yang kai rom salaga leiba da baijang khula thasi kunga mathoi ma sung kunga ni thugi lona ba hing pung ani rom tarakpada UKNA gi kedar masal numai kapna khibani hariba mafam aduda police ki kangbu amana sangsin duna yeng lobada asi baksang amata phangmangam khidre Nungba police station ki optional singba team ama mafam adura sangsin duna thibu humbi ki thabak satabada Kuki masa manga sire habeduga mari leina ba haksang ama phawba phangmangam khiti thawdok thokliba mafam aduda taramba isingsu isingna loina samthoklamle haina thajaba yaba mafamdagi phangba paw mana makhata na haidi Kasin Independent Army na Myanmar gi Longjon village tagi Naga Army gi Miyoi 13 khulai ga kona na phakhre haidi thasi gi 19 da Myanmar military junta gi mathata lal horiba Kasin Independent Army na Myanmar gi Danai Turel gi nungsup thangba saruk ta leiriba Talu amasum Longjol village mea da leiba Naga gi Paripuri gi lam ama oiriba Sanwa ketagi NSN KYA gi Naga Army gi Miyoi 13 khulai kona na phakhre thawong asi Kasin Independent Army na Naga miyam gi mathata anoba lalama lakhokli bra haina hangladuna phajin kiba Miyoi singa du condition amati yawdan athubra thadokada bani haina Naga student organization thadorak pa chirol mana hairi sholosina makhata na hairi bana Kasin Independence Army na satakiba thong adu Naga singi patient amasum restaurant adu test tori bara Kasin Independent Army na Naga singi matada khatnaba hobagi mawong asi akan mamong na condemn tawi phajin kiba Naga Army singa du makoi dagi phakiba kulai singa du konan athuba matamda condition amata yawduna thadorokada bani kariguma phajin kiba Naga Army singa dugi matakta khudong thiba thokpa natragana thengthaba tawrabadi hakthingna ungkhana ba asiena sapthona ba hona ba thong amani haina lawani Kasin Independent Army na makhata na Naga singa Naga asawa pawna bagi thong sathariba sina Naga singa masum Kasin singi marakta Santa amasum pamda ba thawdok sing thulakpa tarabde madugi daita punama Kasin singna pugadabani Naga singi dignity freedom amasum sovereignty da singna ba pirakpa sing kaidanungda khangduna leiroi Kasin singna makhuna sathariba aranma thong singa du sum thokpadabani haibagi thajabusu lei akhoi gi Miyoi sing inai taba amasum namthak tawbagi thong sing asina kaidongai da santi purakpa ngamlo haina sipongtokri pausna makhata na hairibana Myanmar military coup sa thakraba matung Naga civilian sing maru oina mahairoi gold mine worker employment amadi health care gi satoksin tawriba singna khudong sa da ba kya mai unari Myanmar Kasin Independent Army amasum Naga singi marak thokoning da ba thawdok kya thokliba siga madi leina mamang saida lahedagi delegation ama takhet Naga village satuna Kasin Independent Army gi makok thongbo official singa unaduna warration kya purakna bokhona ki hain su paus na makhata na phongdorakli AMU da RR gi wangmura thabak lawna bohonare SSUM AMU da RR gi wangmura thabak lawna bohonare haina mahairoi loop Socialist Student Union of Manipur SSUM na maral sirakli mahairoi loop asina thadorakpa chirolmada Manipur University da leidiba recruitment policy gi matungina sayesi gi me kun gumdoi da thokiba advertisement amagi matungina department tarago humdogi professor associate amadi assistant professor puna post nifu go taruk lawbada post taraga ter habidi Department of Teachers Education ki recruitment da assistant professor taraga manga si National Council of Teachers Education NCTE regulation 2014 amadi
amendment 2017 loinana UGC regulation 2018 gi makhada logani hairibasi NCTE gi regulation wangmadani NCTE 2014 gi regulation gi matungina recruitment norm da details sing piri B.Ed ki teacher students BCO asi 1:25 tagi henba yaroi loinana mairoi unit ani gi oina fix oina oza regular taraga truk laigadabani haina mek sina piri NCTE 2024 appendix 4 gi 5.2 qualification gi makada faculty teacher haibadi principal HOD amasung postpractice in education or foundation course curriculum and pedology course na singbu mek singna piri legal website thengna dana ba recruitment asi rule and regulation phajana sanagadabani mi kharagi apamba thabak hapayana ba mong recruitment tawrabadi tawriba miyoi singadu corruption tawbagi sauna mami tabaga loina laiba ki yekna bani haina logani Manipur University ki authority na asoiba mayam asi khangna tawribra natragana khangdana tawribra haibadu miyeng sang haningi Khanglamdaba tarabsu khudakta miyeng sangduna semdokadabani semdoktrable tungda legal website kanana pugadagi habdu lepkadabani oza khan kibasing aduna pugadra natragana university authority ne pugadra haina mahiro lupasin halakli Susampur Medical College ta internship tawnaba ayawa piraklaba medical mahiroi singasi fabu internship tawhandana lairi Foreign countries in the medical tamnuragi isteramad India manung the medical practice tawu yana exam pass tawraga isterasi ki medical college in the internship ki ayaba piro Sampur Medical College CMC da internship tawna ayaba piraglaba medical students singasi phau internship tawhandana madi mari lena authority ki mekedi official loiba notification thoktriba si mahiroi singi khalaga thasi ki manung internship phangnaba order thokpi yuhaina internship tawgadaba mahiroi singi mekedi gi appeal tarakli Hiramasiga mari lena ngasi Imphal ki babu paragi mapam amada pawmising unaba amada mahiroi amana hai makhoi singa si hauki basai English ngani ga kunga mari ta pass toraba madi sai sigi jun taraga mapanda NLC na counseling toraba matung isterasi the internship tawi yabi ayaba piraba ngaktane madugi matungina medical tamnuraba mahiroi humdrago humdoi CMC da internship ki damakta allotment pirakibani CMC the allotment piraglabasu Jenims ta aduma internship tawu yagani haibigidama makhoi mahiroi humdrago humdoisi CMC the internship pirakpada harauna lorokhibani haina phongdokhi mana makatana permission the phongdokhibada laibak thibri isterasi the lariba medical college mari the internship tawgadaba mahiroi sing internship haukrabasu CMC gi oinadi haudaba amadi roster tholaktabadi internship tawgadaba college ta hangluba matamda CMC natragana mari lenaba authority gi mekaidigi aibu order natraga notification ama ngaibigi roster pidabani haba khamngamki maramasina mahiroi singi career gi khalaga satliba thasidagi internship hauba yanaba authority gi mekedi gi order thokpiyu maduna tab tarabadi mahiroi singa sigi career mangduna mathang saida PG phawu tawbu yaroidabigi maram oiragani haikenasu pawsta makhatana su phundorakli ado tentang sumna meyam na thamjaramge hausiku inadi meyam paus matang sa lusinjarage amasu makhata ba no update meyam puna ngamina sena channel sigi mekedi gi meyang pham da makhata na thamjari makhata ba no update meyam puna ngamina se